Myanmargi lalholup Singha su sign tongnaduna changjafam pirubadagi Manipur mai hodna chaklapani Mamangi Leingakna Aranba Touramba Houjik Palliba Leingak Asina Chumthokpa Yadabra HAINA SENA Manipuri President TOMBI na HANGLAKLI Babu Parada Laiba Party asigi office ta pangthokiba paugi mifam amada wafum ase fongdokladuna mahakna hai Manipur ase tangdu leitana laiba fanglaktaba tha 19 helakle Mara laizadaba micham kaya thawai mangkhre yum amadi lanthum kaya mai chaktuna tangoi onkre miyoi lising kaya ama leifam leitaduna relief camp ta changjafam loduna leiri leiba ke hojik oiriba fibam masida Congress BJP haiduna awai akum tawnabagi matam natre phammunabagi thabak ase hojikki matamda lemjeningai oide handak jiripamgi Jakhurathor karongda chahi nauriba angang ahum yauna micham taro kuki kholai paiba singna Khut chalaba matungda tamthina hatkiba adu SHIV SENA na akan mamongda condemn tawbaga loinana leikidraba singgi imung manungna thingna horiba awabadasu sarukyari irang asi haurakpa matamda kuki fruki nupi ani naked parade tawki haibagi matangdadi leibaksin mathungna thodok adu yaningdaba phongdokhi India ke Prime Minister Narendra Modi faubana thodok adu akan mamongda condemn tawki adubo handak jiribamda thokiba mihad adudati wafam ama fauba phongdorakiba leite Mamang da pangthokiba election gi campaign dadi PM Narendra Modi Manipur da vote khomba lakhi adubu irang asi hek horapadagi ngasi faubadi Prime Minister Narendra Modi Manipur da khongdaraktre Masimak angakpa amane haina SHIV SENA na lawi Mizoram ge Chief Minister Laldu Homana India ge integrity ase singna duna Chin kuki zo country ama sembagi wafam America da chatuna phongdokiba wafam adugi matangda Government of India amade Manipur Leingakna yengduna leithokpa ase yamna laibak thibine Leibak machet tana thugairaga anoba leibak ama semgani haina malemge platform amada phongna laukiba aduna action amata laukhatraga Manipur Tampaki Police Station tarukta disturbed area status thamjilakpa ase center gi michang mikhai naiba thawung amani haina lauroidabagi maram leite handak thokiba jiribamgi tamthiba mihat adu Saikot AC gi BJP MLA Paulenla Haukipna Laman Kumbani haina media da phongdokhraba fauba da state Leingakna mahaki mathakta action amata lokhatana leiri MLA Paulenla Haukipna phongdokhiba wafam asigi matung inati mihat asigi conspiracy da mahak masamag yauri haiba takpani evidence pumnamak leiraba faubada Palliba Leingak Asina wafam amata phongdoktana action amata lokhatana leiba asi angakpa fawi Athuba matamda Palliba Leingak Asina MLA Paulenla Haukipke mathakta FIR ama lokhatuna book tawgadabani haina mahakna makhatana phongdokhi Jirigi khoigi agang ahum yauna nupi ahumga loinana taruk sigra matungda ahum amaga mi mapan sibasi masigi sigi mihat che nangi khoigi paunilal haukip sina maran han magi press statement amda masi laman khumani ana mara admaina haibasi magi mathakta center of the state government na Houjik masi book to dribsi karigino Maji SHIV SENA ki demand immediately ma book tawgadabni mihat adu da ma conspiracy yaure je magi wahidur takpaneba machit ama khak Manipur dagi Bangladesh dagi machit ama Myanmar dagi machit ama loktho urna ba nagi lalthal haura nagi honorable chief ministers Mizoram ki chief minister na UN da chatra hainur ba dugi wafamado officially mana Mizoram ki DRPR na officially phongba India machi tana na bhonari ba adugumba honorable chief minister Lanthal Haura ki mathakta India government ka doi action laudri no Congress ki matamda pusalamba adugumba mihat pasing popi plan torga khoi ki number 4 sungaga Manipur malraba sinba adugum group to BJP no khangabdi why not kari gi no ba hojik phagwa moina shu se akhoi ki handok tri bisi kari gi no